Welcome to Real Voice. Ngasigi video sida World Cup oiriba asigi reaction kharaga loinana makhal mathel ki wari khara asum thamjabani. Hawjik ase World Cup ki season ni amasung World Cup asigi maramna mafam kaya da haraw buga loinana asawb ki maram kaya thokhandaba natte laiba khara lei makoina World Cup football asibu onthok na thak wangna launai masida gamlaktaba mina lakcha hoba asina achobu isu oihali matawasum na garang Belgium amadi Morocco ki marakta match oiki maduda Morocco na Belgium bu ani shunya da maiti ba piram kre masina maram waraga Brazil da laiba Morocco dagi lakhiba mi singna Morocco ki support ta haraw phongdok poina isai dance amadi Morocco ki flag na chingba paihanduna haraw rure maudagi Belgium macha singna makoi maiti bagi ningam da bado haraw phongdok pusing da taina duna nainaki gari thuai yakhaiba mai thaba sina chingba thoki asok apan asia nagi wadi haidi adubu makoi ki lambi ado akai atoi poche na pumchai jaiki aroi badadi makoi ki police army amadi administration na situation adu control toki Morocco na Belgium bu maiti ba pige ngairak pasang le hai amasung mai pakre Belgium ki khoido phukpo makai asaw bugi maram ohen ki side amada Japan na Germany bu ngam khibagi haraw bot loi fatringai ngarang Costa Rica na makoi gu amuk goal ama thomjin biram le Japan ki chance pudi loi driba kaino Indonesia ki angang sing World Cup ki oina qualify oi bangamdi makoi su India gumna World Cup ta football sana bangamdri adubu handak Qatar gi event asida official ball oina sichinari basing Indonesia tagi sarak pani company adu ki bing PT Global Way kawi amasung maduda mioi lising ani hena thabak tawre amasung company ase Puma Adidas ka sutayapni Germany handak World Cup ki ahobu tangkak sida thoina performance phabo ute game ani sana khre amana Japan na thoi khre aduga amana draw taki sandir ngai marakta German gi football fans gi makutta hana gi apaw player Ojil gi sketch photo thangat naki mahak yahon daba sida yamna sathina pen da phongdok naki Ojil gi contribution am laiki adungai German na World Cup lorak pa tuda adubu Ojil German racism amadi politics ta chingsin khibana mahak on yeng thiba laiki maram di Ojil German the pok pasaw boy rabasu Turkey origin ni masigi manungi oipa wafam kaya mangonda changhan khiba maramda German national team da Ojil bu yahon bi khidre Handaki World Cup asida Qatar na visit torok pamising da atang ba airter khajur amadi atai poche kaya khudul tawduna yamna phajana welcome tawi hairi Europe ta host tawkiba World Cup sing da su he na sading tawkraba Qatar ki World Cup asigi income changkiba senpham yona hangat puwagani haina so experts singna wari sanari atopa country singda freedom leibakumna Qatar di leiti dress na taicha daba allow na ti you drugs to singi dandi akan balai matawasum na Islamic country oipana Islam ki stick nitiniam makha da chathan baki wari linari India da akpa wari ama ngarang thoki madudi e Manoj Kumar ko bunupa amana IBRI office kin akta nala amada uchi amabu mamai da thauri na pullaga nung amaya laga thataki uchi ado hat paki dabak thawong asibu IBRI ki official kanglup na uki maudagi ma ki bathak to upai lai jitrabu uchi amabu adum na fajadana hat ni haiduna case file ama toki IBRI ase Indian gov ki oiba sanga protection gi sarkari sangstha amani asumna hai uchi adu ki postmortem se toki asigum wadi hana takhidri Prithibi da khwai dagi tang cha khara su lai hairi cha mayam na yam na pam ne Prithibi thung na thak ne cha makhal yam khre puna maksi dagi cha khara amuk leiri makoi ki price luxury car dagi hena tangi yes masi aseng bani khudam moina da hong pauti masi China gi Fujian province dagi puthok pani kg amagi mabal 1.2 million dollar ni China gi national wealth haina su khang nei masibu masi tana amaga lei mingna panda dangti panda mathi da chahon bacha masi su China gi product ni kg amada $70,000 tai hai ahum subana yellow gold ti Singapore gi product ni chahida amukta mana hek I masi gi cha se aduga hek pada sana gi katina kaki mana adubu gold flag na yomlaga nungsada amuk jaithok I satin mamal le krabachani par kg $7,800 tai hairi Jharkhand ki Bokaro haise mingchat mafam ni steel plant ama leibana Bokaro daki 27 km mukla apna talahi kun goba mafam ama lei kun da haibati pukri asigi matang da mi yamna khangdarak pagi maram lei madu kaino haibada kanagumna pukri asigi nak da lep laga khupa khubada ising hekta wang na songkhalakpa amuk hekum thakiba asumna haine masigi ising da irujarabati skin disease punamak phai
angakpadi ingtham thada ising sai comfortable oi mongda amasung walang thadana ingi mafam sida mi lising kaya lakngamdana laki visit taunai irujaraga anaba phabanina ising asida sulfur amadi helium gas soidra yaugni haina scientist singna hai Telangana gi warangal hairibo mafam sida chahi nipan tafari ba angang ama topi jabadagi ngaksam da pankiduna sikri angak pawani magi further Australia da salui amasung topi khara macha singi tamak leidana purakibani ngarang gi thodokni angang asina school da satpada topi ado puki school gi second floor da angang asige class ni Sandeep kawi topi adu saringai khanau da nansin ki sor phun ki school gi mi singa khangdarak tuna sasat tawi mapa mama kauki anak pada leiba hospital amata pukatli doctor na lakni adu bu sor phun bana kan bangam hoje please angang sing da tofi chocolate pi bada khara checksin biu aroi boina Qatar na handak tobi abatawri football fans singi pen bagi tama Qatar ki Doha airport ta Argentina ki football legendary player Maradona ki team yo ba plane ama lepo uki mayam plane adubu taseng na Maradona ki ra haina yengnaki masitana tana 25th November se Maradona si ki bagi kumon numit amani football fans singna pen bagi tama Doha da Maradona na use toramba pot singi collection tawduna thamba piklaba museum ama arrange to create madu yeng bagi tamak mayam ngaunari so thanks for watching.